आकाशवाणी इम्फाल ngangom kiran pau pajari ahan bada marwayo pau matam khara nongmai kap lep ruba matungda hokiba ahingda tampaki tongan tongan afam singda chingthak tagi nongmai kap tharakrai प्रधानमंत्री नरेंद्र मोदी न्यू दिल्ली की भारत मंडपम अष्टलक्ष्मी महोत्सव हौदोक लगनी जुडिशियरी सिंगनासु मोबाइल फंगनबगी माइकेद थवाई यावना थबक तौननबा राष्ट्रपति द्रौपदी मुर्मू न हाइरी मतम खरा नोंमै काप लेपलुरबा मतुंगदा हौखिबा अहिंगदा तंपाकी तोंगन तोंगन मफमसिंगदा सिंगथक्तगी नोंमै काप थरक्रे बिष्णुपुर जिला के फोगाक्सौ इखाइदा हौखिबा अहिंग नोंमै कापसिलखरे नुमिदांग पुंग 9 मखाइरोम तारकपदाइदा चिंगथकलोमदगी फोगाक्सौ इखाइ अवांग लेकाइ तमना मिनिट 9 चुपना नोंमै काप थरक्के हाइरी मफमदुदा मथौ तोरिबा स्टेट फोर्स अमदी विलेज वॉलंटियर्ससिंगनसु खुद हंदुना नोंमै कापकी मदुगी तुंगदा त्रोंगलाउबी मपादसु मखाताना नोंमै काप थरक्की नोंमै काप थरकपदु नुमिदांग पुंग 10 हेनबा अदाइ फावबु चथकी हाइरी अमरोमदा इम्फाल इसकी सना साबिदसु हौखिबा अहिंगी नुमिदांग पुंग 10 मखाइरोम तारकपदवाइदा थमनापुपगी मनिंगदा लैबा उयोग चिंगदगी नोंमै राउंड के अमरोम काप थरक्रे हाइरी मफमदुदा ngak सेलिबा सिक्योरिटी फोर्स की माइकेदगी सुहंदुना नोंमै कापकी नोंमै कापनबदु निमिदांग पुंग 13 फाउ चथकी अदुमोनमक थौदोकसिंग अदुदा सो अपन थोखिबगी पाउदी लैते हौखिबा नवेंबर 15 के अयुक्ता लैमखोंगदा लैबा यांखैतर सुबा माउंटेन डिवीजन की हेडक्वार्टर्स द संखिबदगी थीब खंगदन लैरिबा कमल बाबू की लंगला लंगजिल पुथोरो अमसुंग खुलंगाकपु सिंग फाबु यारोय हाइबा दाबी सिंग तक्सिंदुना ngarang numidang masing yamlaba nupi singna Imphal Dimapur lambi paringda mairagi khongchat chatkhre khongchat aduda laifom khunau lai ingkhol amadi sangapunggi maira paibising saruk yaki ICAR KVK Tamenglong amadi ICAR Resource Complex Lamphel Panupun Sinduna Krishi Samaridhi Swarna Week kam Farmers Week Fair ngarangdagi Namdulung Village da hokre mela aduda lai manamasing uhai yauna tongan tongan ba polam sing stall tara hangli numitari ni sathagada mela sida tongan tongan wahum sing dagi lak pelongmi singna saruk yari Manipuri Short Story Society India na piba Rajkumar Sitaljit Singh Lifetime Achievement Award kumsi sahigi oina Jaribon Thingom Khuldagi Lorembam Nina Devi da piragani Sinam Tanubabu Singh Memorial International Award lisingani kunmarina Swarokhaibam Devendra na iba bol na koithok lobada haiba lairik ta piragani thasi kunmangari kuntaret fawba sang sibsagar jilagi manung chanalaiba hasoragi singador community hall amadi simulgori barkala jagannath mandir da pangtokadaba society asegi kunthra mathoi sub sahi gi mifamda manasing si lanthokani manasing sida sol citation amasung sel yauri tabiriba pawasi akasbani imphal dagini प्रधानमंत्री नरेंद्र मोदी ने न्यू दिल्ली की भारत मंडपम अष्टलक्ष्मी महोत्सव हौदोलगनी नुमित हुमनी चथगदोरिबा महोत्सव असिदा अवांग नोंपुग राज्य निपान की कला संस्कृति खुत्सा हईबा लम कोइफम सिंग अमसुंग मरुओइबा पोथोक कया उटकदोरी महोत्सव असिदा आर्टिसन चनी यांखै हेनमना हैंडलूम अमसुंग हैंडीक्राफ्ट्स की पोथोक सिंग उटकदोरी जीआई टैग फंगलबा पोलम कुंथ्रा मरी यावना लौ सिंग अमसुंग हैराग मरी लेनबा पोथोक कया सु उटकदोरी अखोगी पाउमिन हाई महोत्सव असिग मनुंगदा फैशन शो डिजाइन कॉन्क्लेव अमसुंग बायर सेलर मिटनसिंगसु पांगथोकनी जुडिशियरी सिंगनासु मोबाइल फंगनबगी माइकेदा थवाई यावना थबक तौननबा राष्ट्रपति द्रौपदी मुर्मू न हाइरी नुमित मंगानी की ओडिशा खोंगचत लैरिबि राष्ट्रपति न ngarang numidang waram Bhubaneswar da naungna sangutpa court complex ama sangabagi thoromda hai ain gi lamda thabuk toriba singna achu mobile fangnana bhanabada matam kuina sangmana lairaba miyo singda khudong chadab kaya thoali mahang hai loilam sasan matam dagi chanarakpa Indian Penal Court ki mohta naungna syamlaba Bharatiya Nyay Sanhitana lebaga sigi miyamda chu mobile henna laina fangnana bhanari anawba aina sigi makhada miyamna akibalaitana police amadi court chatuna wakat pada henna laithok hali mahang hai ningtamno Bharat ki court police station amasung sarkar ki office singda miyamna akibalaitana makhoigi darkar leba sing thabakta onthokna chatkadabani BJP lusingba देवेंद्र फडणवीस महाराष्ट्र की मुख्यमंत्री ओइना ngarang wasak laukre wasak lawgi thorom Mumbai की ऐतिहासिक ओरबा आजाद मैदान द फांगथोकी राज्यपाल सीपी राधाकृष्णन ना महकपु थबक पाइबम सुंगरोन मंगाकपु वाsak लौकी देवेंद्र फडणवीस कलोनना शिवसेना लुसिंगबा एकनाथ शिंदे मसुंग एनसीपी लुसिंगबा अजित पवार उपमुख्यमंत्री ओइना वाsak लौकी वाsak लौगी थोरम द प्रधानमंत्री नरेंद्र मोदी केंद्र की मंत्री सिंह एनडीए शासन तब राज्य सिंह मुख्यमंत्री सिंह दल की मकोक थोंगबा ऑफिसर सिंह मसुंग महायुति की लुसिंग बसिंग सरुक याकी
Devendra Fadnavis na Mukhyamantri oibasi handaki asiga tharga ohmluk subani ningsingbu yai mamang thada pangtokhiba sit 145 laiba Rajya Vidhan Sabha mikhalda mahayutigil chungsinaba kangbuna sit 113 phangkibani. Jharkhanda Mantri Taramathoi hapsinduna Mukhyamantri Hemant Soren gi Mantri Mandal Saukthokre Ranchi de laiba Raj Bhavan pangtokpa thorumda Rajyapal Santosh Kumar Gengawarna Mantri Taramathoi adubu thabak paiba masung aron mangakpagi wasak lauki. Wasak lauki Mantri Singh adu Jharkhand Mukti Morcha gi taruk Congress ki mari masung RJD gi amani madugi mamangda Rajyapalna JMM gi lusingba Stephen Marandibu Protem Speaker oina wasak lauki. Handakta pangtokhiba Rajya Vidhan Sabha mikhalda India Bloc na sawna mai paktuna JMM lusing Hemant Soren bu mamang thagi kunipanda Mukhyamantri oina wasak laukibani. BJP ke sadasya Nisikan Jubena Shambol Wathok ki matang da Congress ki lusing basing da maral sikhiba aduga mari lenana birodi dol sing sarang na thok padagi Lok Sabha gi mifum ngarang nom gi oina yaithokki ahan bagi oina yaithok lorbo matung nungtil pung ahum tama matamda sabha gi mifum amuk hana phambada Railway Mantri Ashwini Vaishnava Railway Amendment Bill lising kunmari ki matang da paukum pina bo honaringai da birodi dol sing sarang na thorok padagi sabha gi mifum ngarang nom gi oina yaithokki 0 hour matamda BJP ki sadasya Nisikan Jubena France to Pongba publication number report paladuna Bharat ki Sangsad amasung summit lon kahinana bo hanari haina maral siki masig report ama Congress losing Rahul Gandhi masung Priyanka Gandhi yaung Congress losing basing makhoi ki social media da phongdoki haina maral siki Lasi Pongba pauksi singi maroy pauksing na hauzik mangsa tabam Premananda leire Premananda Thagachari Kiran Manipur thokli irang asiga mari leinana Delhi da khungang changsinaba wareb laukiba Michen oikraba rep convict ama CVI da thigatnaba Manipur High Court ki wafam Supreme Court na chanan khidaba amasung kangchup chingkhongdagi khulngakpa ahum security force na fakibadagi irang thokibagi pauna ngasi phonga pause singi maroi pausing oi Manipur thokli irang asiga waroishin puro haiba dabi tawreduna Delhi da khungang changsinaba tongan balupsing na wareb laukibagi pawasi Shanghai Express English amasung Manipur edition pongnafam Manipur Mail Morning Bell People's Chronicle Huyan Lanpau Naharoli Thodang Manipur News amasung Sanalbag Pausi da ahan balamai da headline tawduna phongli Shanghai Express Manipuri da kautruk drone bombing amari leinana NIA na court audio video recording lankhatkre haina ani sub headline tawduna phongli Bosem ge chairman habnaba demand gi khongjang da Fesoka police akan momong na mungna kre haiba pau amasu pausi sigi ahan balamai da phongli pausi ayama pausi singi ahan balamai da headline tawduna phongba thengnari Churachandpur da mi trani tho leiron chanbagi thoram pangthokre Kukizo volunteer tara sikhibagi thodok Judicial Inquiry Tongnaba Amit Shah da hijack haiba pau ponfom da ahan headline tawduna phongli Laimokong area da illegal immigrant amasung refugees singna akaiba pire haina Naga committee gi wafam ani sub headline tawduna phongli Naharogi thodang da India gi awang nongpok da lan horiba lalolop sing da Bangladesh na bateng pangsin gadawani haiba Dhaka University da professor oiramba Dr. Sahi Duzaman gi wafam ahan headline tawri Manipur gi issue khana namba house pukhalakpada BJP na lengakna na thaiduna leire haiba MP Susmita Dev gi wafam ani sub headline tawri Manipur News da Manipur gi National Highway gi sarukta kilometer lising ani ga chama 32 hokiba chai manga gi matam sida repairing tawba loikhre haiba Nitin Gadkari gi wafam ahan headline tawri Michel loikhra red convict ama CVI da thigatnaba Manipur High Court gi wafam Supreme Court na chanan ki haiba pau ani sub headline tawri pau si Imphal Press amasung Morning Bell da ahan balamai da phongli Ichel Express da khulngak pa ani fakre miyam horoktuna lambi thingkhre haiba pau ahan headline tawri pau si Huelan pau da CRPF na khulngak pani haiba mioi ahum fabagi wahauda lamsang maikei da irang chauna tholong gadawre haina ani sub headline tawri pau si Sanalibak ta su ani sub headline tawduna phongli Tamilong Times Nonne District Working Journalist Union gi ahum subang pok kumon thorom pang thokibagi pau ahan headline tawduna phongli pau si Ganfiu Mail da ani sub headline tawri Naga sing na khundari bamfam sing da chathari bang ngkhoi samol khabi thong yabagam loi haiba Naga chief ki wafam ahan headline tawduna Ganfiu Mail da phongli Kiran Thagachari Premananda aroi badamar wayo pau amohanna matam khara nongmai kap leplurwa matung da haukiba hingda tampaki tongan wafam sing da chingthak nongmai kap tharakrai Pradhan Mantri Narendra Modi ngasi New Delhi gi Bharat Mandapam da Astalakshmi Mahotsav hawdok lagani amasung Judiciary sinasu mobile fangnana bagi maikei da thawai yauna thabak tongnaba Rashtrapati Draupadi Murmu na hairi pauloi jare